Kuki Lal nate Achouba force Amana Marumda Leirga Manipur Thugainaba Meitei Muthatnaba Chathaba Lalni Mioi Hojik Thoklib Irangasi Ekoina Kuki Lal Haribasi Asengmadi Kuki Lal nate Achouba force Amana Marumda Leirga Manipur Thugainaba Amadi Meitei Muthatnaba Chathaba Lalni Haina ULF ke Hani Chairman RK Megena Sahi Teret Kundakpa Ningsing Tharungi Manung Sanna Sawang Humpuma Pansuba Bir Kendraziki Mapokun Mongan Madilenana Kendrazit ki mitam mama Tripuragi Bamutiagi Manung Sanba Birimurada Maikum Hangdok Pagi Thorong Marilena Fongdo Kre UPF Amasung Tripura Manipur Student Youth Coordinating Committee ga Kusam Naraga Pangtho Kiba Maikum Hangdok Pagi Thormaduda Chief Case Oikiba RK Megena Makatan Hai Kibada Loisindana Laireba Irangasi Taraiba Iranga Manate Sahi Lisingani ge Puari Leba Manipur Chawna Temsingnak Patodokni Maramaduna Tongan Tongan Lamdamda Ladiba Meitei Singna Meitei Thongna Pangal Adu Kautana Leba Mathau Tai Meitei Sing Khaktanatana Manipur Khunda Minariba Kanglo Furup Kudimak Sagot Minaduna Apon ge Pangan Sakat Pachangi Democracy ni di Hairaga Democracy di Nataba System Asina Meitei gi Thongna Lengchen Sana Lonamadi Mapangan Adubu Thugai Duna Sonta Hali Manipur da Ladiba Meitei Sing Mapangan Sontaraga Lakliba Asimatam Kuire Meitei gi Thongna Lengchen Lisat Mating Sontarak Asigi Maramdi Multi Party System Asina Election Matamda Senja Tumja Luban Kiba Aikoi Masin gi Marakta Tokai Tanahanba Lamsat Kam Tharakpa Kaya Sid Naharol Sing Nupi Sing Bulana Puduna Chatli Democracy ni di Haiba Democracy di Natabagi Machat Asina Koigi Purup Sontarakbani Manipur Thugaina Hona Kiba Kaya Sida Japan Korea America Yauna India ge Wangmada Leiba Meitei Sing Punsinduna Manipur Kanaba Honabada Saru Yafam Thoi Lonina Aikoi Amato in a Punsilaba Tungda Manipur Thugaina Hona Kiba Kaya Ase Laksin Mangangani Bir Trikenaziki Mitam Hangdokpa Sida Suthang Kaya Webakatana Manipur Kanmak Pamba Mr. Amo in a Toramasida Yauba Pangbasin Wai Tripura Kunda Letadona Leirga Meitei Manipuri Singna Mamalebak Epao Singbun Ningsa Bagalona Tripura Masak Topa Punsima de Hingnaba Honaba Tangai Fade Tuson Mansona Leiba Apik Purup Sing Amato in a Pun Himinana Honarakpada Meitei Sing Sumasak Tona Himangam Changi Haina Fongdoki Toromaduk Manilena Beatrikinaziki Mitam the Miamna Hika Lekatam Don Ikaikum Nabutki Sauba Min Hatpo Oramle Mi Hatpa the Maru Chenaba Nupa Amaga Nupi Amaka Fare Impal West District Manung Sanba Wangoi Kaidem da Masa Ani Lerabi Mauna Ama Siraga Punkivado Kanakuma Karan Hatpo Oramle Haina Tazabaya from the Pangba Pao Mana Haidi Pao Cinemakatana Hai Nupi Adu Masan Elakiba P Masa Aduna Makori Lakalaga Hatkibani Habakit Sapsaba Kudam Sing Police Forensic Tim the Kangmangomki Mihat Passing Adugi Kongo Lirak Pada Wangoi Police na Ihan Hana Chingay Haidon Maki Maporoiba Musung Manembo Wangpong Satanaba Police na Paki Koi Ani Numit Mapani Police Custody Rimal Laurga Lady Mihat Asi Matang Makoi Ani the Wangpong Satabada Mihat Adugi Langlalangzen Potok Pangamdri Makoi Ani na House Power Mihat Adu the Makoi Ani Yaug the Haina Fongdorakli Nupi Adu Hatpagi Matang the Police na Atopa Mike Amada Hydolaga T Home Tabak Satabada Langaten like Home Bazar Dagi Housing Nong Pok Tilman be Awang Lakai the Leba Morang Tem Danazit Amusung Yaripok Wangkim Dagi S.A.S. Kanan Bala Devi Allies Daneshori Koba Meoi and Fagat Ki Makoi in a system judicial magistrate in Palo West Court Putola Tunda Police Custody Riman Lota Kre Tazabaya Paus in Makatana High Nong Pagalakiba Danazit Masamang Miat Adu Satakibani Haina Marali Yazare Nupi Adu Mahana Kotola Tunda Mapamadu Makori Lakalaga Hatpen Hibasu Kangbangam Adumakpo Mihat Asigi Matanga Police na Makoi Mari Fare Habadi Hena Karikum Wafam Amata Fondo Polatri Police Custody Remand Torabunina Nasino Munini Asida Achumbalo in Maputokung Amlagan Haina Police na Fondorakli Asigu Makalgi Mihat Puni casing as a Kodaki Oina di Achumba Hectama Pangbangam de Adumapo Mihat Asina Sene Haina Pariba Maki Maporoiba Kaidem Naresor Amasung Manembok Kaidem Ongbi Indiradi Housing Power Mihat Asidat Sene Habagit Chapsabalekul Amata Putokung Amdre Makataba Pao Ngainari February Taram do Mamang that Langaxim Hodrabadi, Jamun Kashmir Gumna, Manipur the Sahitaru Pia Tamlo Hiningai Late, Ibomsa. Stay the Sida Myang Lenga Amal Lehena, but Santana Yamakan Hodnari Adubo, Hosaki Piba Masida Langaxim by Yabagi Pibam later, but Sim Davani Adubo. Karigumba Matan Sahili Singing Kungataruki February Taram do Mamanga, Langaxim Hodrabat Tarabadi, Jamun Kashmir that Sahitaru Pia Tamkiva Adugumna, State Asida Sut Tamlo Hiningai Late Hina, Lamai Kendri Emile, Command Ibomsana.
ngasi mahaki kendra gi manung san baso mung kawi khunjau gi multipurpose platform sab gi thorong mari lena phongdokre mahangna makha tana haikibada state asida chief minister N Biren lusing miyam gi lengak leiringai matamaduda chief minister N Biren mafam lokthokadabani haina irang kya hauki chief minister N Biren sindokadabani haina irang haukiba kaya aduna hojik amuk assembly dissolve tawduna nongna mikal pang to u haina demand tawri hana leiramba miyam gi lengak adu haukiba sahi lisingni kunga humdoigi me ahumdagi tholakkiba karumki irang adugi waroising purakpa ngamnaroi khanmadagi center ne assembly suspend tawraga PR thamlakibani center gi maike dagi state asida miyam gi lengak ama athuba matamda thamnaba honadi lengak semba yabagi phibam leiningai matam asida hojik leiriba assembly asidi job tawraga election tawrakani haina paroba yaroi adubo hojumaki oina lengak semba yabagi phibam leitabana matam khara sonthabani फिबम याद्रबदी सुप्रीम कोर्ट चलबसु पंचायत इलेक्शन एडीसी की मिकल हौजिक सु पांगथोक्तुना लेरिबा असिनी सना कानून की मतुंगिना इलेक्शन हेक्ता पांगथोक्तबसु याय मसिसु खंगबा संगी अदुबो हौजिक ओइरिबा फिबम असिदा बीजेपी नतना अतोपा पार्टी अमतना लेंगाक सेंबा ओइथोक्लोय अदुना यानिंगदब लेरबसु अइकोइ मसिन पुन होना मिनरगा मियामगे लेंगाक अमा अथुबा मतमदा सेमना होना मिनबना ख्वाइदगी फबा खोंथांग ओइगनी स्टेट असते युमथंगनरिबा लेबाक सिंगदगी मिटोप मियान चाकया संगलक्तुना खुंदा लैथा सिलिबा असिगी मतंगदा एमएलए असिना मखाताना हाइखिबदा इंडिया लेंगा के माइकेदगी स्टेट असिदा आइन काइना संगसिलक्किबा इलिगेंट इमिग्रेंट सिंग मसक खंगदोक्तुना मरमदा हलनखिगनी हाइना मांगजौना लाउथोकपा लैखरबनी मियामनसु स्टेट असिदा एनआरसी नत्रगा मसिगा मानवा मेकानिजम अमा सिजनदुना इलिगेंट इमिग्रेंट सिंग मसक खंगदोलोबा तुंगदा इंडिया गवर्नमेंट सथगदोरिबा सेंसस अमसुंग डिलिमिटेशन की थबक असे सथनबा डिमांड कया तौबसु लैरी करिगुम्बा स्टेट असिदा इलिगेंट इमिग्रेंट सिंग मसक खंगदोक्तुना मरमदा खिदबा तारबदी करिगुम्बा मिटोमना लेंगाक पाइदुना लैरबदी थबक सिंग असे पांगथोकपदा कासिन कोया यौरोय अखोइदा पेनबा कया मायोकनगनी सिरबा तानफम असिदा लेंगाक पाइनबनी हाइदुना अखोइ मसिन सिंथनदुना लेबगी महत्ता अथुबदा लेंगाक सेमनबा होनामिनसि हाइखि कौब्रु अमसुंग थांजिंग खुबमदा युंगलिबा क्रॉस लाउथोकनबा सजिबुदा लाइ खुरुंबा याहनबा तकनखरे थांजिंग सिंग अमदे कौब्रु खुबमलेंड मरम सादना युंगसिलिबा क्रॉस लाउथोकनबा अमसुंग मियामबु लाइफमलेंसिंग असिदा लाइ खुरुंबनबी खुदोंग साबा फंगनबियो हाइना कमिटी ऑन प्रोटेक्शन एंड प्रिजर्वेशन ऑफ द हिस्टोरिकल राइट्स ऑफ कौब्रु एंड थांजिंग हिल्स रेंजना मणिपुर गवर्नर अजय कुमार बालादा मेमोरेंडम पिदुना तकसिनखरे कमिटी असिगे सेक्रेटरी वाई श्याम खुमन्ना खुयक पिदुना गवर्नर पिसिनखबा मेमोरेंडम अदुदा पल्लेवा वाफम सिंगदी थांजिंग सिंग अमसुंग कौब्रु खुबमलेंदा मरम सादना युंगसिलिबा क्रॉस लाउथोकतुना सजिबु थादा नाट की चनबी मतुंगिना मियामबु लाइफमलेंसिंग असिदा लाइ खुरुमनबी खुदोंग साबा फंगनगदबनी इबुदु मोइरांग थांजिंग लाइकोंदगी आइस नीलमनी गांखा लंपाक स्पोर्ट कॉम्प्लेक्स फाउबा ngarang miyam rally ama satlaba tungda governor da memorandum pisinduna wakat khibani tongan ba lup kana sinduna pangthok kiba miyam gi khongsat adu da masing yam laba miyam na saruk ya ki senglaba lifeam land da miyam bu lai khurumba phanganab gi matang da kyarak hanna memorandum pisinduna wakat laba su ngasi fawa mari lena ba authority na matik saba thabak thorum amata pakalak pa leite ख्वाइदगी इकोन कोनबा ओइना डिसेंबर 13 ता हिरमसिगा मरी लेना मेमोरेंडम अमा पिसिन खरबनी लेंगाकना हौजिक फावबा तुमिना लेसिलिबसिना मरम ओइरागा डेमोक्रेटिक ओइबा मोंगदा खोंजंग कया संगसिलकपा याय सेंगदबा कौब्रोम सुंग थांजंग लाइफम लेन गी मतंगदा मियामना कैदोंगैदा मतिकनबा तौरोय निंगसिंगबा थोक्त्रबा मतमदगी मियामना लाइफम लेन सिंग असिदा लाइ खुरुमदुना लाखिबदो हंदकसु अथिंगबा अमता यावदना पांगथोकपा याहनगदबनी थांजंग खुबमलेन गी सिंगदोलदा क्रिस्टियन गी क्रॉस युंगसिलिबसे खुदकदा लौथोकपगा लोनिना सजिबु था मनुंगदा मियामबो लाइफमलेन सिंग असिदा लाइ खुरुमनबी खुदोंग साबा फंगनगदबनी तोंगान बा क्याना खुंदारेबा कांगलुप खुदिमकि कल्चरल हेरिटेज गांगना थमनबगी मतंगदा लेंगाकना मसक थोकबा थौरांग लौखटपियो मणिपुर गवर्नर अजय कुमार बालाना अखनबा मियंग संबिनबा तकसिनखी एक्स एमएलए कुलदीप सेंगार की बेल सुप्रीम कोर्ट ने स्टे तौखरे कुमजाली सिंगनी 13 उत्तर प्रदेश की उनावदा सही नौरिबी नुपी मसा अमा इकाय खोमनबा मांगन खेबगी मतंगदा जेलदा लेरखिबा बीजेपी की एक्स एमएलए कुलदीप सिंह सेंगार दिल्ली हाई कोर्ट ना बेल पीखिबगी थौंग अदु सुप्रीम कोर्ट ने स्टे तौखरे हिरमसिगी मतंगदा हाई कोर्ट की ऑर्डर अदु सिंगनरदुना इन्वेस्टिगेशन द मरुएबा थौदांग लौखिबा सेंट्रल ब्यूरो ऑफ इन्वेस्टिगेशन ना फाइल तौरकपा पिटीशन दा युमफम ओइरागा सुप्रीम कोर्ट ना हानगी एमएलए अदुदा नोटिस इशू तौखिबगा लोनना सेल मरिगी मनुंगदा पाखुम पिरकनबा खंगहनखि इकाय खोमनबा मांगन खरबी नुपी मसा अदुगी अपोकपसु कस्टडी दा सिखिबगा मरि लेनना कुलदीप जेल दा थमलखिबनी दिल्ली हाई कोर्ट ना बेल पीखिबा याथंग अदुबु सिंगनरदुना फाइल तौरकपा पिटीशन अमा चीफ जस्टिस सूर्यकांत जस्टिस जेके
Maheshwari amadi Justice Augustine George Masiगी vacation bench amana well sataki zat kangluk naiba mawngda Tripura-dagi mahiroi ama Dehradunda hatkibagi thawdok emsuna condemn tawrakli. Tripura-dagi Angel Chakma kawba mahiroi ama Dehradunda zat kangluk naiba mawngda edek satakiba amasung hatkibagi thawdok adu emsuna akanba mawngda condemn tawi. Yamna tamthiba mawngda satakiba thong adu Lanai Mioi amada Chathaba ka henba ama oibada natana North East India gi mahiroi sing lebak asigi mafam kudimakta makhoi gi dignity identity amasung safety da Chathaba Achouba etik amani haina emsu gi Assistant Publicity and Information Secretary ngangomni hena thadorokpa cherolamna hairi. Serol sina makatana hairibana laikhidraba Angel Chakma asi North East gi mahiroi ama oina mahaki physical appearance amasung racial identity da yumfam oiraga target Chinese amasung sinki haina phajadaba wahayawata kya sizinaraga target toba natana zat kangluk naiba mawngda saithangba karem kathainaba amadi miyobagi lisat ki wangmada ka henba thong kya sathaki asiguma makal ga wangang sangang amasung hingsagi oiba thongsing asi North East ki miyamna mainland India da mayoknariba racism racial profiling amasung discrimination ki ka henba thongsing adom mayek sengna utli asiguma thawdo masin ahanba nate Nidotania bu tamtina hatkiba thong adudagi hauraga North East India ki mahiroi amasung citizen kaya da zat kangluk naina tathi tawina tawba amasung phu chebagi thawdo kya laikhre India gumba democratic amasung multicultural nation oiba lebak asida kangluk zat naibagi wafam mapam lehendaba emsuna taksilladuna North East ki miyoi kya makoi gi sawung sada amasung kangluk ki oina leptana attack tawba asi Indian Constitution gi article 13 15 amasung 18 violate tawuni maramaduna Angel Chakma mihata chenribasing adugi mathakta lebak asi leiriba mari leinaba logi provision singi makada khudakta phatun akanba dandi pigadabani thawdok adugi matangda sungsoi soidana justice phanganaba akaknaba matongi manungda transparent oiba investigation sathagadabani North East ki community singda zat kangluk naiba mawngda saithangba amasung hate crime kya sathariba asi serious oiba criminal offense ama oina logadabani region asigi wangmada laik laisu tamduna lairiba North East ki mahiroi singi safety dignity amasung protection ga mari lenana mathau tawa thorang sing central amasung state government na lokot kadabani laibak thiba thawdo aduda laikhidraba Angel Chakma gi imung manung gi awabada emsuna solidarity utli lonena asigumba zat kangluk naiba amasung hingsa gi thawdok singi mayokta North East ki community singna makhata na thengna khigani hairi Bangladesh ki jail gi nanthokkiba militant sing phagat pangamdaba phibam lusilakli haukiba sahili singani kunga mari ki July dagina August phawgi manungda Bangladesh da rajniti gi oiba tangta da phibam mama mayokna ringai manung jail dagi nanthoklega senkiba prisoner yauna crime da chenaba miwei satret amadi khulai kya lut tawduna pukiba sing adu hojik phawba phaba punma ngamdaduna Bangladesh ki security da yamna chawna akiba ama oire Bangladesh ki top official sing Meitei diki lebak adu da extremist sing na aki tujungba piramagi thawdok sing tholoi haibagi thajaba sing pirabasu jail dagi nanthokkiba amasung bail out kaya ama mafam khangdana lairi Bangladesh ki irang manung jail gi nanthoklega senkiba terror charge da conviction fangduna leirkiba taruk yauna jail dagi nanthokduna senkiba prisoner satret rom amadi lut tawkiba nongmai 19 phatpa ngamdri haukiba thanipan rom asigi manungda lal haubaga mari leinaba charge da jail da leirkiba chani rom ko na bail piduna thokhraba matungda makoigi maramda information amata phangba ngamdri Bangladesh da hojik militant sing activity asi maning makha tamle senior government officials sing amasung law enforcement agencies sing dagi lebak aduda lal hauba sing leitre habagi thajaba kya pirabasu militant activity hengalakpa asina lebak adugi law and order gi phibam da yamna nunganingai oiba phibam ama hengalakli hairi